FIFA World Cup ki ngarang sanekhiba final match da Argentina na mai pakpagi Haraoba Fongdokpada Kapthorakpa Nongmei Maruna Panbadagee ngarang nupi ama Leikhidre bi adugi maming Salam Ningol Laistrom Ongbi ibetomi chahi yangkai mapurebagi ming Laistrom Birmani chahi humphugamapan kawi hairi Mahak Impal East District manung channa Singzamei Kongbarot akampattageni ngarang ahing FIFA World Cup Argentina amdi France anigi marakta sanakhiba final match adu imung manungi miyoi single loinana yengduna naikibani maduda Argentina na final match adu da hek mai pakpaga Haraoba Fongdokpa oina mafam khangdana Kapthorakpa Nongmei Maruna ibetomi da pankibani yumgi makharom thangba maikaidagi kablakhiba Nongmei aduna ibetombigi nangalda pali hairi yum aduda Nongmei Maru ani kapsilakhi hairi madugi manung aduda maru amana ibetombida panbadagi leikhidabani atoppa maru amana yum madu phaudoktuna chatki hairi tungda police amadi forensic team laktuna thaudok thokpa maduda kupna yengsinkhre amadi thaudok asigi matangda akanba mongda thiba humbagi thabak satham hokre nakalamromda misi asigi matangda JC ama semlagani amadi thawong asibu yaningdaba phongdokpa oina Singzamei Kongbarota laiba Athletic Sports Association ge sanglenda wakat mifam amasu pangthoklagani hairi imung manungi miyoisina phongdorakpada asigumlaba thawong asi akanba mongda yaningdaba fawi masida laibak amadi mari lehnaba authority na achumba langla langzinama puthokpiduna mara laiba khudingmak matik chaba chairak pibiu hairi masigi sumathakta lengakna mihatpa asi puthoktiba fawba asiba haksang lawkiroi hairi